DIPR na silaga SHIRUI Lily Festival ki pau LOUBA CHATKHIBA PAOMEE singna TONGBA Manipur State Transport ki bus ama detain tauraga Mahar Regiment ki personnel singna Manipur Haiba Wahei Louthoknaba Khanghankhiba adu anti-national ki Thouong ni HAINA RP ATHAWALE ki National Secretary MAHESHWAR THOUNAOJAM na PHONGDORAKLI ngasi kay sampata leiba party asigi office ta pangthokpa paugi mifam amada wafam asi phongdokladuna MAHESHWAR THOUNAOJAM na makata na hai Manipur asi India gi state amani state asigi lainga ki tourism department na sinba thoram ama cover tauba CHATKHIBA PAOMEE singna tonglakpa Manipur state transport ki bus ama khamlaga bus aduda thariba Manipur Haiba Wahei adu muthat hanbada natana number plate yauriba MN Haiba Wahei adu fauba khumjinnaba Khanghankhiba si laibak thibani Thouong asi kanagi order makada CHATKHIBANO haibado miyamda khanghangadabani karigumba order thoktana personal sing aduna Manipur thugaiba pamba kangbuga lautunaraga chathaba oiramlabade Mahar Regiment tagi hena anti-national oiba force ama amuk leiroi Manipur manungda chaliba Manipur lainga ki department amagi bus tagi Manipur thariba adu lautho hairakpa aduna Manipuri khudingmak nungnangba fawhalei Thouong asigi matangda mari lainabo authority na inquiry committee ama semlaga thizil handuna ngasi fawbugi manungda karigidamak asigumba Thouong asi CHATKHIBANO haibado khanghangadabani chatharagliba Thouong asina Manipuri singase masagi maramda leizabada safaningai oidre haibado mayek sengna takle maram aduna political party purup amade kanglup ke khenaba thamdana Manipuri khudingmangna amata oina punsinduna Thouong asigi mayupta jangsenminabagi tangai fadaba lei mari leinaba singna ngasi fawbugi manungda Thouong asigi matangda miyamda mayek sengna khanghandrabade Manipuri singi achoba iho ama soidana laklagani haina so mahakna makata na phongdokhi yamna nuwaitaba isagi iramdamsida karino tawribasibo lambi chatpa yade blast tawni mo haijalakani aduda mo dakata de akoi law bite to citizen amani akoi chatba yade na paumi miyam amsu mayam am thona lai na praja su hoi ukhul festival yawa chatchagani kaina kingdu lairibani simarsida mu central forces na atopa Manipur thugaibana haibani central forces ki part ama oriba Mahar Regiment na khamaga Manipur muthatpi odu taragadi chatpa yani na traga Manipur kunjanbiu number plate kunjanbiu ka haibasidi we really feel that we are not safe in our own state and we are not safe in our own country and Sigi manungda achoba conspiracy ama leire haibase sina proof tawzare so apart from the political party apart from politics we are the Manipuri first we are the Indian first aduna hausgasi manungda karigumba aikoigi ngasi thoiba thogdose karidagi tholaibano haibase miyam prajar khangandaba taragadi political party adugi adagi organization mem saidam thamraga Manipuri haibadi sidi maitai haibalaite kanglup ma haibalaite Manipur haiba imaleba ki wahai sida solaibani aduna whole Manipuris who love Manipur who love our own state si pulak punjal lakanda iho achom lakani haibase miyam daisani